Russia amadi Ukraine gi maraka chatharibu war ase houjik kari moment no amasung numit kharani se update chupi jawangam tre atop the world geopolitics ta time to leibna houjik power se sum lakli madudi Donald Trump na Russia gi Putin ga pullaga war isolation paki damakte yamda kanna hodaraga su houjik power the war ase tasin khomjin ba suya de maramdi Europe ki country sing makoy amali Ukraine gi mi sing plus Zelensky makoy masambak masigi war ase ceasefire da peace talk ta Russia gi hekta tobase Putin gi consent ta Donald Trump gi apam gi makhapona pamde maramdi masi hector matamda Ukraine gi houjik territory mayama Russia na kon khrabase masi amatta phangloi doriba masi gi loina Ukraine gi art mineral maru poaching se masi US su chatpa adura loss ki loss ta oiba asina maram warka Zelensky amati ma ki public sing ya ta basina maram warka hojuk war se amuk hena kalli habitai hojik handak marak ase yam sathina attack ni Russia gi side gi Ukraine gi mapam pham ka da yam sathi sadipa makhoi gi missile amati drone attack to am sathina sopa gi wafam mention tori aduga Ukraine gi side gi su hojik sathina attack tori se kurs khari pa mapam asidani makhoi gi forcing leibase makhoi asina Ukraine gi pusilak bakuchu kulai asina yam sathina amang ata thokal le destruction tore haibaki pau fresh report lay houjik war ase NATO versus Ukraine oikibi maram di NATO ase European countries sing da pukhat pani makhoi gi sangathan ni makhoi gi organization ni aduna houjik khwai mak gi chawba main role ama purak le se Ukraine gi support ta Britain France amati Germany ni Britain haikre makhoi gi side gi 5000 adugumba missile mathak air defense missile Russia da kapana ta Russia gi kaplok potsing defense to ba adugumba pisan ba horni haidun haikre masiga loina akoina uchek man pa uchek ki fibham man pa adugum drone amasu Ukraine de piba hokre aduga hai masina Russia gi destruction ka oini haiduna masi Ukraine da piba hokre amasung subu so hore haina tari Britain piri ba drone ase Baltias drone kawi aduga Britain na claim tori yamna kan claim tori maudi Russia gi tank sing hojik Ukraine changlak tu na ma chira thongai khaidan tori se ai khoi gi drone sina madugi tank sing du karam tawi yengo sele aduna tapna madugi drone duna porak pe explosion aduna tank amaka se mikup amada mumchai che hen baki mai gi mai ohan baki fibham ni hari yam satina power ba Britain gi site gi pirak pa dugum drone ne aduna hojik Britain Europe tagi changlak kadori ba kuchu kulai sing ase already changbu su khar haure masi sing asipu thomgai raga Ukraine de hendo pangam gatra ne aibo makhoi ga lakno ro ya gatra ne haibase yamna chorba khan thabaki matang amma oidabi yaroi hairi Putin ki oina maram de hojik NATO countries sing ase European countries sing ase mas powerful ka yauri makhoi ase Ukraine pisalaga makhoi thomdori ni aduga Putin gi achak pati on Ukraine de oiroi pisilik liba mi sing de somadu ki taina baki phibam oirakadoni aduna hojik Putin khan thabada am important oil bani mark ki oina Russia versus asuk cho European nations siga sokna rak pai se oi gatra haibas report sing asumna hairi Britain gi masigi drone se helicopter da gi su launch toram pi ai adu ka makha ta gari ama piklaba gari ama truck kumba natraga tractor gumba ama chelha laga ma da gi su launch ama toram pi ai sini aduna hairi ba drone ase Russia ge oina yam da khatarnak oi bam trouble shoot oi ba adu kumba khu chukulai oi dori adu ka masigi drone sing asi pu thengai Laka Russia na Ukraine pu lanthok laka lak pa Europe lom da haibse something difficult oiba way oigadori haina claim tori report sing aduna hojiki fibham asida Europe amadi Russia gi mar ada war ase kallagani amasung war continue oigani haibo pham ase Europe ke ring leader manga hai makoina phongdo krestini maudi war hekta loiroi America na Trump na harika hekta loigada bunate maram ka balai Trump na hekta marak te haijalak laga wa hekta temsin bi apnate maram de Russia na khoi da thomgai khribi yai khai khriba sokhan khriba hat khriba amati khoi gi territory kon khrise masing yamle aduna hekta bakoi condition war loi bi apnate aduna 5 ring leader main maru erpa Europe ki leader manga lairi makoi sin hai khrima de Russia amati Ukraine ki war se slengdi oini amasung masina sandorak laga Europe su oina bi yai haiduna asida makhoi manga sing manungda ahan base Volodymyr Zelensky Ukraine ki presidency ni anisuba leader Italy gi president Meloni Kobi asini mak na hai krema di Ukraine gi damak NATO gi article manga se masi change to masida something revive to haibo phom se Meloni hai krema di NATO gi article 5 sida kari iri
So Ukraine ki damakta madugi condition khara change to roga Ukraine ki damakta ekhoi na kari to bi yai hai bi ki matang si ahum subaring leader khwaidagi chaw leader se Macron ni France ki president Mark na hai kre khoi preparation lo si hai duna aduka nuclear preparation plus nuclear safety ki damakta kari kari Europe to butai masom do kok tha ta ho khre hai ri Macron Mari subaring leader khwaidagi chaw leader Britain ki pradhan mantri Stammer Mark na hai kre makhoi ki country de lai pa Kuchukulai sabak companies sing active toro more active toro amati kuchukulai he na sagat pagi damak te ready toro hai ka manga suba leader Poland ki prime minister Donald Tusk ka wi Poland ki leader se prime minister se Mark na hai kre malti Poland ki kangrup sing forcing ready de layu amasung Putin ga direct ho sok nani hai aduna Putin ga thongwainer pata di Poland ki land ase Poland ki sar jamin hai ro hindi ta masigi mafam ase Europe ki oina plus Russia ki oina quite important oina war zone song rakada pa han ba war zone mafam ase Poland oirini sini aduna hojik Poland ki missing amati makoi ki prime minister president purumak se aki ba ma mi pai ba ma bol di Poland semgatana sagatana world war 2 dagi lak pase handa ki war se karigumba Putin amati Nato ki marka tawna ki batara gadi ai koi shu tawba ki dabte ready da leire Nato country ni aduna ahan ba song na kador se Poland tani aduna Poland ase leho dori pra lehoroi dori pra hai bisi ki mi pai ba ma khoi de pok aduna hujik Nato ki preparation yam sathi ma ki preparation sing ase uraka hujik Putin su haipet ko ngaw ba ki fibham ni hairi ma di yam na sathi kra ba country kya lai European Union sida France ka ba Britain haipa Germany ka se lingra pon Germany matan tan world asika song na re adu sing adu ko pullaga alliance more ka Russia ga sok na kadori ba handa ki fibham se sok na badi houdri ko adu ki condition da lagle sini preparation je launa kra country punamak se Britain France NATO in NATO 800 billion euro dani makoina preparation lokat krise ko Poland da Russia mati NATO ke marakta war se sok na kmita re Poland Ukraine ma masiba adu di US ke Trump amati Putin gure su trouble oini makoina sewala ko plan punamak ase felaro idurini aduna hujik America gi Donald Trump president manar war ase loisening bani asigi damakta chaorba plan kara sagalak pani adu ma ki plan se hojik pal tabu oidri amorom to Poland ki pradhan mantri Donald Tusk man war ase amuk hena mai hogalak pagi mateng ohen gadori aduna Poland ki prime minister asina haidokre makhoi ki sangsad ta cabinet ta madudi Poland da ekoi hujik leiriba force ki masing ase 2 lakh ni masi 5 lakh sa to onthok ta ya de 5 lakh suhansi masi ka loina Poland da pokpa angang pakhang youngster pulmaka masi force ki damakta training logata pani lofam thoi maramdi ekoi ki future ase something problem lay Russia mati ekoi ki marakta yam sathiba adukumba pot ama oibagi sanket ama lakle maram masina ekoi preparation lokhatla si haina masi mokoi cabinet ta Poland gi prime minister raido kresini aduna Poland na handak yam sathina preparation chu lorok tabi adaba maram ti Ukraine as a war sathi bata ragati ko phajana tana khradi Russia ga Ukraine ni chakrani almost Russian attack torak puta mathang lak se Poland ni aduna Poland hujikka war ki demakte preparation lawkre aduka Donald Trump na pamlum pa Putin na pamlam pa punamak se amta oiroi dori houjik NATO versus Russia or European Union versus Russia ki mong the lakle amasung masi khama thingba yaroi doriba adukumba war ki condition ama oini harisa hojik masi nainara pamti hot oiri pa wapam singe channel subscribe to viram gotra khanjai